Ahan bada maru oiba pau. Board of Secondary Education Manipur loba HSLC examination 2026 ngasi dagi haukre. Exam asida punna center chama ga humpuma thoida mahiroi lising kuntra taruka chartret kun mangana exam thari. MLA Vungzagin Valte gi thawai yaudraba hakchang mahaki pokna phamlamdam Churachandpur district ta purakre hayeng aroiba mathau mangam pangthoklagani. Hauzik oiriba fiba masida buffer zone tribal singi amata ngairaba chungoini maitei sing chingda changba yakhiroi haina ko tuna phongdorakle. Amadi Manipuri film Boong BAFTA ge Best Children's and Family Manap Pirakre Mai Pakpa si Manipur khakta natana India pumbagi chauthok chaningai ni haina Chief Minister na haikre. Kurumjari ISCOM News miyang tabir pun mamapu ahan mamaktada Suraj Khongban tabam na taram na okcheri Hauzek mapung oiba pau. Manipur State ki oina Board of Secondary Education Manipur Bosem Loba High School Living Certificate HSLC Examination 2026 ngasi dagi haukre. Hauzek pangthok liba examination asida state asigi oina center chamaga humpuma thoi gi manungda chingda center humpuma thoi amadi tampakta center chamani. Mahiroi lising kuntra taruk chatret kunmanga thagadoriba asigi manungda Lising tara Nepal chahum humpudra mangana nupa mahiroi ni aduga lising tara Nepal chahum ga yangkhaina nupi mahiroi ni hairi. District wise data gi matungina Chingi district singi oina apunba mahiroi masing asi lising tara mapal supna nifu tarukni aduga tampaki oina mahiroi lising tara taret chatruka humdra mapal ni hairi. Masigi manungda internal displaced persons IDP singdagi punna candidate chahumga maudani thoi yauri masigi manungda Chingi oina candidate chamaga humpumapal ni aduga tampaki oina candidate chaniga kuntra mathoi ni hairi. Pangthokadoriba examination asida government school singdagi candidate lising Nepal ga chamaga maudra mathoi aided school singdagi candidate lising amaga chamri maudra Nepal amasung private school singdagi candidate lising kuntret supna kuntra taruk saruk yari. Examination asibu fair oina pangthok nabagi damak nodal officer tarana yengsilli ching amasung tampaki oina inspection team kuntra taruk deploy tawduna leiri masigi mathakta examination asibu monitor tawnabagi damak special team tarani thoisu semduna mathau tawhalli examination manungda pamdaba thodok sing ningthina monitor tawnabagi damak control room amasu setup tawduna thamli Examination manungda security measure oina amadi law amadi order ningthina ngakpa ngamnabagi damak Bharatiya Nagarik Suraksha Sanhita BNSS ki section 163 examination center singi akoibada chatna hanbaga loinana examination malpractice tauba mahiroi singi mathakta Manipur Prevention of Malpractices in High School Living Certificate Examination and Higher Secondary Examinations Act 2024 gi makhada action logani ek asigi matungina exam da aranba upai sajanaba mahiroi singi chahi tara jail da thamba amadi fine ona lupa crore ama phauba thihan ba yai hairi Thanlon Assembly Constituency ke MLA Vungzagin Valte ge thawai yaudraba hakchang asi ayok anganbada mahaki Pongnafam Churachandpur district ke Dorcas Bank da purakre hayeng mahaki aroiba mathau mangam pangthoklaba yai hairi MLA Valte ge thawai yaudraba hakchang adu ngarang Delhi airport ge Mizoram da leiba Aizol airport ta puraklaba matung Mizoram ge Chief Minister Lalduhomana floral tribute piraba matung Manipur amasung Mizoram ga tainabada leiba Tuivai Turel Fauduna Mahaki Pongnafam Churachandpur ge Dorcas Bank tamna ngasi purakibani hairi MLA Valte ge thawai yaudraba hakchang mahaki mayumda purakpa matamda khunjalising kayana lambi gi mataida leptuna farewell sing piki MLA Vungzagin Valte ge thawai yaudraba hakchang ngasi Churachandpur ge Dorcas Bank da leiba mahaki mayumda puraklaba matung community leader sing CSO sing public sing amadi mari mata sing na ngasi numidang chupa morning
prayer chathabaga loinana ikai khumnaba utkani hairi laikhidraba Thanlon Assembly constituency ki MLA Vungzagin Valte in kumjalising ani kulhumdagi megi tang marida irang asigi manung chana mop singna Rims Road ta chathakhiba attack atuda yamna thina soktana matam sangna laikan adun lakhibani adubu laibak thibadi tha asigi tangkut ma thoida Gurugram da laiba private hospital amada laikhidabani Buffer zone sing haibasi ching amasung tampak ki marakta khaidok liba lei aduni haina Committee on Tribal Unity ko tuna phongdok khibaga loinana Imphal Valley community ki members sing Sadar Hills Kangpok piyauna kuki jauna namna khunda riba mafam singda safe passage piba ngamloi hairi Kotugi akaknaba warol sing yauba statement amada buffer zone haibasi chingi mafam singda tribal community singi constitutional safeguard taunaba amadi makhatana violence thoktanaba thamba zone singni hairiba zone sing asina tribal singda makhatana physical atrocity sing chatharaktanaba barrier amagum thamlibani hairi Manipurda Center na BJP na luchingba anoba lengak ama sem liba se criticize tawraduna thawong ase short sighted political discourse amani center ge khongthang ase minority oiriba ko ki jau community singe political economic amade security concern thausadaba khongthang ni hairi kotugi core oiba demand panladuna hai Indian Constitution ge Article 239A gi makhada committee amade kuki jau miyamna taliba demand Union Territory with legislature asi pibagi mahuta force political reconciliation oina chingi kuki jau amasung valley gi maitei punsinduna genuine normalcy oiba yaroi makhoina demand sing phangdriba phauba tung koina santi amasung normalcy puraknabagi manglan asi mami samli haina statement asina phongdorakli Manipuri lolda puthokpa Manipuri film Boong BAFTA for Best Children amadi Family Film mana phangduna India gi oina ahanba oina mana asi phangba film oiduna anoba itihas ki leimai ama hangdokre Chahi asigi oina London gi Royal Festival Hall da pangthokiba festival adida Boong film asina Manipur gi Mani amagum uthoktuna India gi cinema asi malemda masak takpa ngamkhre hairi producer Farhan Akhtar director Lakshmi Priya Devi co-producers Ritesh Hindwani Alan McAlex amasung atei miyoi singna award asi stage ta kakhatuna lauki film asi Manipur dage Boong koba nupa macha amana mahaki apokpi mamada surprise oiba gift ama pina bagi damak mahaki mangkraba apokpa mapa thiba lakhibagi khongchedadu uttuna mahaki anoba punsi ama lakhibagi warida yumpham oibani film asi India gi oina Zootopia to Lilo amadi Stitch amasung Arco entry tawkraba film amani film asi lising ani kunmari Toronto International Film Festival Discovery section da premiere tauki masigi matung tarakpada Mumbai da pangthokpa Mami Mumbai 2024 da utki aduga 2025 da Melbourne da pangthokpa International Film Festival of India amasung Indian Film Festival premiere tauki film asige director Lakshmi Priya Devi na London ge Royal Festival Hall da BAFTA award accept tawraduna tenkiba audience singi mamangda pikhiba speech amada mahakna Manipur da thokliba crisis asi loishinduna santi hanjilakpa oresanu haina prayer tokhibaga loinena film asigi child actor yauna internally displaced children sing makhoina nungaina hingjaramba chamjaraba punsi amadi manglan sing adu hanjilakpa ngamhanbiu haina prayer tokhi mahaki wahi asimak irang mayok nariba Manipur ga mari leinana puthokiba Boong hairiba film asigi haurakpham adu mayek sengna takpa ngamki ceremony aduda Lakshmi Priya Devi na West End production Paddington da musical gi lead character oikiba Paddington Bear dagi trophy receive tawkhibaga loinana mahakna emotional speech piduna Manipur da santi amasung normalcy puraknaba Phongdoki Bawafam Singh aduna audience singi pukning sumhatki amaromda Lakshmi Priya Devi ge film Boong na London ge Royal Festival Hall da pangthokpa Humpudra Mapal Suba British Academy of Film and Television Awards Phanglakpada Chief Minister Yumnam Khemchan Singh na nungaiba phongdokpa galhonina tang leibaki asi tarakpa asi
Manipur amasung India gi oina mai purakpa moment amani award asina Manipuri cinema global map ta achoba fida ama phangbagi recognition ni haina phangdokre. Chief Minister na haikibada achievement asi individual honor tobagi mathakta state asigi creative strength adu reflect tawri. Film asigi director Lakshmi Priya Devi na cinema gi lamda hona kiba sina Manipur bu malem gi da masak takpa ngamle nauna Panglakliba award asina Manipur gi art and culture asi global stage ki mafam kanba ngamle hairi mahakna Manipur miyam gi mahut sendana award asi panglakpada harauba amadi nungaiba phongdokladuna matung tabada su mai pakpa purakpa ngamba oiresanu haiki. So thank you to the jury members and BAFTA for giving our very small film such big love. A film that is not only rooted in a place which is very troubled, very much ignored, and very unrepresented in India, my homeland, Manipur. Homage to my homeland. Just want to use this opportunity to say that we pray for peace to return to Manipur. We pray that all the internally displaced children, including the child actors in the film, regain their joy, their innocence, and their dream once again. We pray that no conflict is ever formidable enough to destroy the one superpower that all of us have as human beings, that is forgiveness. So, thank you, BAFTA, for giving us not only an award, but this stage to express our hope. DM College of Science ta mahitam lamba amadi MSU gi achangba thomi amasu oiramba oinam Canadina Laikhidabada chahi ani mapung pharakpagi ningsing thoram ngasi Chingmairong da leiba DM College of Science ki campus ta pangthokre All Manipur Students Union MSU na sindana pangthokiba thoram aduda college asige mahiroi sing yauna MSU gi thomi sing amadi tongan ba mafamdagi lakpa miyoi kayana Laikhidraba Kennedy gi mafamda leisu katuna ikai khumna basutki hairiba thoram aduda UMO gi president Moirangthem Sarojini Palem gi president Kumabam Jibanbala MSU gi president Bruce Pebam amadi DMU Student Union gi president Irom Demochana Presidium members sing oina saruk yaki ngasi gi ningsing thoram aduga mari leinana MSU gi president Pebam Bruce na haikibada kumjali sing ani kunmari ki February gi tang kulhumdoida MSU gi office ta numidang pung mapal khara helakpa matamda sakhangdaba singna plan tawduna thamlamba bomb amana pokhai khibada gi thodok amaduda MSU gi thomi oiriba oinam Kanaji ase khudakta laikat nabang ngamdana thawaina pontha pikhibani amadi thodok aduda mahiroi amabuna asok apanangki maru oina Manipur gi khunaida MSU gumba mahiroi singi damakta chahili sangsitna thabak thoram kaya pangthoklakpada nattana mahiroi singi kholau kaya laurokpa organization asina karigumba lengaki asoiba Lauruba matamda mahiroi singo victimized taurakpa amadi mahiroi loop asina khulai paiba non-state actors singi mayokta wangang luba matamda su mahiroi singda victimized taurakpa haibasi yamnamak laibak thiba mani masigi su mathakta non-state actor maselda muknaba tholakpa matamda su mahiroi singda onsinduna Baligi hameng tahanbagi culture ama lamdam asida lakle haiba yai maru oina kumjale singani kunmarida thokiba bomb attack ki thodog aduda January sing adugi mathakta logi oiba chairak pibina ba haiduna su MSU gi maikaidagi lenga ki mafamda taksinduna lakhibani adubu lenga gasina ngasiba phawba thabak oina pangthoraktaba haibasi yamna laibak thibani maram aduna ngasigi numit asiga mari leinana lenga ki mari leinaba singna numit adugi bomb attack ta January basing phagatuna logi oiba matik chaba chairak pipi na basu haina su mahakna apil tawkhi Mahiroi khuna ki tamakta chen chong pamasum leptana kholau lor por organization namasi
करिंगों कांदे खोइना लेंगा की असोइब सिंग लाव मतमदा माइरोई सिंगबु विक्टिमाइज तौबा करिंगों कांदना खुलाई पाइबा नॉन स्टेट एक्टर सिंग मायोक तंगांग मतमदा सबाना कोई सिदु विक्टिमाइज तौबा अदुगा नॉन स्टेट एक्टर मसेन मुकनाबदसु लास्ट दी सैक्रिफाइशियल लेम बालीगी हमेंगसी माइरोई खतंग ताहौबगी कल्चर अमा लिसांगसिन याम लाबक थिना मणिपुर गुंबा कॉन्फ्लिक्ट रिडन स्टेट असिदा लाए हाय तारे अदुगी चप चाबा खुदमनी खोगी इतिहास त मयक लाना लेहौरगनी माइरोई अमना ngasisu karam haina khoigi muknaba matamda thawaina pantha pi ki haibase asigumba yam laibak thiba terrorist attack ase amuk hana mahure khunagi puari da amuk hana thoktaba su oisanu haina emsuna kurumjari amasu matamda su koina lenga ki mafamda manipur government gi mafamda hariba yana powerful oiba bomb attack asida generally ba mahure hapda generally ba mihat pasing ase public domain da puthokanda logi oiba sab sab se rak piu haina matamda da laujaki adubo thabakna onthok pirak tling asi fawda duna ngasi numit asina lakpada amana akoina mado bometek ta chenagi ba mihat pasing puthokuna mahere khuna im phamna sinaw haiba khoi yam clear ba stance amuka na reiterate tawjari berena ngasigi oiba thoramasida khoigi dem science campus asida leiriba compound asida leiriba khoi inaw kenejigi shariba fura asida miyam na haikat lekata matungda yamna atel procession ma laba matungda emsu headquarter gi khoigi multi purpose hall da miyang ba formal meeting ma pangthokpa aduga numidang wairam gi matamda leigidaba inaw gi thawai na shanti oina mapugi lekol leinabgi damakta अखोगी मैरा कटपा हारिबा थौरमसिंग असिना मपुंग ओइबा अखोगी ngасigi paring oigani haitare Security forces singna chathakiba operation amada aina thinkrabala lholub RPF PLA gi kadarni haiba mioi ama mayumdagi phaba ngamkhibaga loinana mangondagi mobile phone ama phagapa ngamkhre hairi security forces na pharba mioi adudi khundom momocha meitei alias yaifaba chahi kunthra mathoi Yorbung Kunauni, Mahagasi Miyamdagi, Namduna Selkai Thumkaida, Chenaba Misakni Hairi. Security forces na Chathakiba Atopa Operation Amadana, non suspension of Operation Suda Yaugdaba, United Cookie National Army UK NAG Active Kadarama, Security Force na Churachandpur District Chathakiba Search Operation Amada Phabangam Kre Hairi. Security forces na Pharba UK NAG Kadaradugi Maming, Cell Style Second Lieutenant. Thangmin Lun Haukip alias Philip Chahi Kunthani Thoi Apokpa Chungpao Haukip Jolzom Village Tagin Hairi Security Forces na Mangondagi magazine Yauba AK-47 rifles Amagalunena mobile phone Ama Phagapangam Kre Hairi Mahagasi Churachandpur Daleba Miyamdagi Phabani Amadi Mahagna UKN Egi Mingda Miyamdagi Namduna Sel Khaibada Chenaba Misakni Mahag Lisingani Kulhumdagi November Thada UKN Eda join Tobani Hairi Amaromda Manipur Police na Ain Kaina Drug Yonba Miyoi Ama Thobal District Lilong Tharau Koktagi Notice State Singda Narcotic Oina Sizanaba Codaine Phosphate Syrup Bottle Chatreka Kuntraga Konana Phabagam Krehairi Police na Pharaba Miyo Edugi Mameng Muhammad Anas Chahi Kunmapal Lilong Tharau Rok Tagin Hairi RISS College RISS Roof Iru Package Drinking Water Advanced Hospital Lanchenba Diabetic Clinic Dalmia Bharat Cement Tom Tom Store Sormart The Classic Backpackers na sponsor tawduna Apunba Sporting Association ASA Nambol na sinduna Mamang Thagi Tang Tara Mathoidagi Hauduna Foizing Awang Laikai Awang Youth Club PAYC Playground the Chatharakiba Mari Suba ASA Trophy 2026 5A Site Open Men's Football Tournament Ngarang Lushin Kre Thoramaduda ASA Nambol gi President H. Robin Mangang DPF के प्रेसिडेंट डॉक्टर नारिंगबम राजीव कुमार फॉर्मर उपाध्यक्ष थोबाल टी नुंगशी सोशल वर्कर ओइनाम ओपेनजित सोशल एक्टिविस्ट के एच जॉय कुमार सिंह सोशल एक्टिविस्ट टोंगब्रम रोमन सिंह फिल्म फोरम मणिपुर के फॉर्मर चेयरमैन समजेत साबा मंगोल जाव तमना केसामथोंगी प्रोपाइटर वांगखेमचा वांगथोय एलियस किशोर चांद DPF की VP पाउनम सुंदरमदी DPF VP पुयाम रंजित ना अथवा मिथुंगलेन सिंह ओइना सरुक याकी तोंगान तोंगान बे टीम तरा तरुक ना ग्रुप अनि द सरुक यारगा नॉकआउट ओइना पांगतो के बाद ट्रॉफी अदुगी ngarang सानखिबा फाइनल मैच ता Tamo FC Mayang Imphal na Apunba Sporting Association ASA na bolbu panzil ani sino da maitiba piduna team champion oibangam kibani tournament asigi
अखनबा मना अदु तामो FC गे सूरजना बेस्ट प्लेयर ASA नंबोल गे सनाथोय प्रीतम अमदी रोहितना मथंग सिना टॉप स्कोरर बेस्ट गोलकीपर अमदी बेस्ट डिफेंडर लोइना बिस्लरी FC ना बेस्ट डिसिप्लिन टीम गे मना सिंह लौखे टीम चैंपियन ओइकिबा तामो FC अमसुंग टीम रनर अप ताहुखिबा ASA टीम अनिदा कैश अवार्ड मेडल लोइना ट्रॉफी अममम खुसिनदुना पुकनिंग थगतखि लोइसिलकपदा मरु ओइबा पाव अमुक हदा Board of Secondary Education Manipur ne loba HSLC examination 2026 ngasi dagi hokre exam asida punna center chamaga humphuma thoida mahiroi lising kuntra taruk chatret kunmanga na exam thari MLA Vungzagin Valte ge thawai yaudraba hakchang mahagi pokna phamlamdam Churachandpur district ta purakre hayeng aroiba mathau mangam pangthoklagani Hauzik oiriba fiba masida buffer zone tribal singi amatangairaba chungoini maitei sim singda changna changkhiba yakhiroi haina kotuna phongdorakli amadi Manipuri film Boong BAFTA ge best children's and family mana pirakre mai pakpa se Manipur khakta natana India pumbagi chauthok chaningai ni haina chief minister na haikre Hauzike onedi ISCOM news na pizza Manipuri paw matang se lo shinjari miyang tabiri ba singbo amuk hanna khurumjari